Yairipok Police Station AMASUNG BSF ki chama supna manga SUBA Battalion ki APUNBA team AMANA Yairipok Gwarok Ching Dagi Khutsu Khutlai kya Marum Phagatpa Ngamle HAIRI Police dagi fangba pau AMANA hai mafam aduda Khutsu Khutlai kya Marum lotuna thamle amadi security force ki mathakta akanba landa ama chatharakadaure haibagi akaknaba pau ama phangbadagi mafam aduda ngasi ayuk pung 3:30 rom tabada thiba humbagi thabak chathaba hokibani mafam aduda handheld metal detector sizinaduna thiba humbagi thabak chathabada Khutsu Khutlai sing adu fagatpa ngamkhibani fagalaba Khutlai sing adudi SLR nongmai ama ngakpigani SLR nongmai ani SLR gi ahangba magazine ani 303 rifle gi kapa yariba nongmai maru kunni potlam sing adu bora khaw anida yomsillaga mafam aduda losingduna thamlambani hiram asiga mari lainana makhata na thizin humjin bagi thabak chathanaba case ama register tawkhre hainasu police ki paw asina makhatari